ꯅꯌꯥꯝꯕ ꯌꯣꯝꯇ ꯈꯥꯏꯔꯧꯗꯅ ꯑꯗꯨ ꯇꯥꯏꯔꯟ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯆꯥꯎꯕꯩ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯗꯣ ꯑꯣꯏ ꯂꯧꯔꯣꯗꯅ ꯆꯨꯝꯃꯤꯅꯦ ꯂꯧꯄꯔꯤ 5ꯁꯨ ꯄꯤꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯁꯨ ꯕꯣꯅꯁ ꯄꯣꯏꯟꯠ ꯑꯁ ꯇꯜꯂꯤꯍꯦ ꯑꯣꯏꯕꯤꯔꯣ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤ ꯗꯣꯛꯇꯔ ꯑꯣꯏꯖꯒꯦ ꯑꯩꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤ ꯄꯦꯁꯦꯟ ꯂꯥꯌꯦꯡꯕꯤꯔꯣ ꯑꯩꯕꯨ ꯂꯥꯌꯦꯡꯕꯤꯔꯣ ꯉꯥꯟꯕ ꯀꯩꯅꯣ ꯅꯣꯏ ꯈꯟꯅꯔꯝꯃꯤꯁꯤꯅ ꯃꯥꯂꯦꯝ ꯀꯩꯅꯣ ꯅꯪꯗꯤ ꯅꯃꯥꯏꯒꯗꯣ 이kham ꯈꯥꯝꯃꯤꯗꯨꯅ ꯃꯁꯤꯗꯤ ꯑꯗꯨꯗꯤ ꯅꯌꯥꯝꯕꯅ ꯊꯤꯜꯂꯁꯨ ꯌꯥꯏꯅꯦ ꯅꯌꯥꯝꯕ ꯑꯣꯏꯗꯤ ꯊꯤꯜꯂꯒꯦꯗ ꯂꯩꯔꯕꯅꯤꯅꯦ ꯂꯥꯛꯑꯣ ꯊꯤꯜꯂꯒꯦ ꯂꯥꯛꯑꯣ ꯑꯁ ꯇꯨꯃꯤꯟꯅ ꯂꯩꯖꯕ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯔꯕ ꯑꯗꯨ ꯇꯥꯏꯔꯟ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯂꯥꯏꯅ ꯁꯥꯕ ꯂꯣꯏꯗ꯭ꯔꯤ ꯑꯋꯥꯡꯕ ꯑꯃꯨꯛ ꯄꯤꯁꯜꯂꯛꯑꯦꯅꯦ ꯊꯧꯕꯗꯅ ꯅꯦꯝꯃꯤꯕ ꯇꯣꯡꯕꯗꯅ ꯋꯥꯡꯉꯤꯕ ꯇꯥꯏꯔꯟ ꯅꯁꯥꯏ ꯒꯥꯔꯤꯕꯨ ꯀꯥꯈꯠꯂꯨꯁꯦ ꯑꯁ ꯂꯣꯏꯔꯦꯍꯦ ꯀꯩꯅꯣ ꯁꯤꯗꯤ ꯆꯤꯡꯗꯒꯤ ꯃꯈꯥꯗ ꯌꯦꯡꯊꯕꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ ꯑꯁ ꯇꯥꯏꯔꯟ ꯁꯤꯃꯕ ꯆꯠꯂꯣ ꯌꯥꯝ ꯋꯥꯠꯂꯤ ꯂꯥꯛꯈꯤꯅꯤ ꯌꯥꯝ ꯂꯥꯛꯈꯤꯅꯤ ꯑꯗꯣ ꯉꯁꯤꯗꯤꯕ ꯏꯇꯥꯎ ꯉꯥꯟꯕꯒꯤ ꯑꯃ ꯌꯦꯡꯉꯨꯔꯗꯕꯅꯤ ꯕꯣꯁ ꯋꯥꯊꯤꯗꯤ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯏꯇꯥꯎ ꯍꯥꯏ ꯃꯉꯥꯡ ꯄꯨꯟꯁꯤꯕ ꯃꯉꯥꯡ ꯄꯨꯟꯁꯤꯕ ꯏꯇꯥꯎ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯒꯦ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯝꯃꯒꯦ ꯍꯣꯏ ꯆꯪꯉꯝꯃꯦ ꯉꯁꯤ ꯀ꯭ꯂꯥꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯁꯨꯃꯥꯏꯅꯒ ꯇꯥꯛꯑꯗꯤꯕ ꯑꯩꯈꯣꯏꯒꯁꯤ ꯃꯤꯒ ꯑꯣꯏꯗꯧ ꯃꯥꯜꯂꯤꯕꯣ ꯑꯥꯏꯁ ꯅꯪꯒꯤꯁꯦ ꯏꯆꯤꯡ ꯆꯤꯡꯅꯩꯗꯩꯕꯣ ꯀꯩ ꯆꯤꯡꯅꯩꯕ ꯑꯇꯩꯒꯤ ꯅꯠꯇꯦꯃꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯨꯄꯤꯗꯣ ꯃꯁꯛ ꯐꯖꯩꯗꯅ ꯑꯗꯨꯒꯤ ꯑꯣꯏꯔꯝꯅꯤ ꯑꯩꯅ ꯈꯜꯂꯦꯕ ꯇꯧꯅꯦꯕꯁꯦ ꯑꯁꯤꯒꯨꯝꯕꯗ ꯑꯗꯨꯝ ꯊꯤ ꯂꯩꯔꯝꯅꯤ ꯆꯨꯝꯗ꯭ꯔꯣ ꯆꯨꯝꯅꯤ ꯑꯣꯖꯥ ꯃꯁꯛ ꯐꯖꯕꯤꯅ ꯋꯥ ꯉꯥꯡꯕꯗꯕꯨ ꯇꯥꯅꯤꯡꯗꯕ ꯀꯅꯥ ꯂꯩꯒꯦ ꯌꯥꯔꯦꯍꯦ ꯅꯪꯁꯤꯗꯤ ꯁꯨꯝ ꯉꯥꯡ ꯂꯩ ꯉꯁꯤꯗꯤ ꯌꯦꯡꯅꯤꯡꯗꯕ ꯄꯥꯔꯇꯤ ꯂꯥꯛꯇꯕꯁꯦ ꯋꯥꯈꯜ ꯈꯔ ꯏꯪꯗ꯭ꯔꯣ ꯑꯩꯗꯤꯅꯦ ꯃꯣꯏ ꯂꯥꯛꯀꯅꯤ ꯈꯟꯕꯗꯅꯦ ꯀꯣꯂꯦꯖꯀꯁꯦ ꯂꯥꯛꯅꯤꯡꯗ꯭ꯔꯕꯅꯤ ꯃꯣꯏꯅ ꯉꯥꯡ ꯇꯧꯔꯤꯗꯣ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟ ꯂꯩꯁꯟꯕꯤꯕꯩ ꯃꯣꯏ ꯐꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯋꯥ ꯌꯧꯔꯗꯕꯅꯤ ꯅꯍꯥꯟꯒꯤ ꯁꯌꯦꯟ ꯃꯤꯁꯤꯡꯗꯣ ꯎꯈꯤꯗꯕ ꯀꯨꯏꯔꯦꯅꯦ ꯈꯪꯗꯦꯗ ꯀꯥꯁꯇꯤꯡ ꯊꯥꯔꯝꯃꯒ ꯀꯥꯏ ꯃꯥꯡꯒꯖꯥꯅꯣ ꯑꯣ ꯅꯍꯥꯟ ꯂꯥꯛꯑꯝꯕꯗꯣ ꯑꯗꯒꯤ ꯏꯟꯇꯔꯚꯦꯟ ꯑꯗꯨꯝ ꯊꯥꯈ꯭ꯔꯕꯖꯥꯠꯅꯤꯗ ꯑꯗꯣ ꯅꯣꯏꯅꯤꯕꯨ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯆꯥꯟꯖꯕ ꯑꯍꯨꯝꯗꯣ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯅꯪꯒꯤꯁꯦ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯤꯗ ꯑꯗꯣ ꯅꯪꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯑꯩꯁꯨ ꯀꯥꯡꯁꯣꯏ ꯆꯥꯔꯛꯑꯦ ꯑꯁ ꯋꯥ ꯌꯥꯝ ꯆꯥꯅꯔꯤꯖꯥꯠꯅꯤꯅꯦ ꯁꯤꯗꯤ ꯀꯩ ꯆꯥꯅꯩꯅꯣ ꯍꯥꯏꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯉꯍꯥꯟꯕꯣꯏꯒ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯅꯁꯤ ꯍꯥꯏꯅꯕ ꯑꯗꯣ ꯊꯥꯖ ꯊꯣꯏ ꯌꯥꯎꯔꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯊꯣꯏꯒ ꯂꯥꯡꯂꯦꯟꯒꯗꯣ ꯏꯅꯦ ꯍꯣꯏꯗ ꯂꯩꯍꯧꯔꯒꯦ ꯑꯗꯨꯅ ꯏꯊꯟꯗ ꯊꯣꯛꯂꯛꯑꯕ ꯑꯣ ꯌꯥꯝ ꯐꯩꯅꯦ ꯀꯥꯏꯅ ꯌꯥꯝ ꯆꯥꯔꯦ ꯑꯗꯣ ꯊꯣꯏꯅ ꯋꯥ ꯑꯃ ꯍꯥꯏꯔꯤꯁꯦ ꯁꯦꯡꯉꯕ ꯁꯦꯡꯉꯦ ꯊꯣꯏ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯍꯥꯏꯌꯣ ꯃꯤꯒꯤꯗꯤ ꯃꯅꯤꯡꯗꯒ ꯍꯥꯞꯄ ꯄꯨꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯖꯦꯕ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯂꯥꯏꯅ ꯁꯦꯝꯕꯗꯅꯦ ꯁꯔꯨꯛ ꯊꯨꯡꯍꯧꯗ꯭ꯔꯦ ꯃꯥꯂꯦꯝ ꯀꯩꯅꯣ ꯃꯥ ꯎꯪꯂꯩꯁꯤꯕꯣ
ꯀꯃꯥꯏꯅ ꯇꯧꯁꯤꯕꯣ ꯑꯦ ꯁꯤꯁꯨ ꯅꯥꯟꯕ ꯍꯦꯟꯖꯟꯅꯁꯨ ꯈꯜꯂꯨꯅꯨꯗ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯩꯗꯧꯔꯨꯅꯤ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯈꯟꯕ ꯇꯥꯕꯅꯤ